ꯇꯧꯖꯔꯤ ꯏꯀꯪ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤ ꯃꯃꯥꯡꯗ ꯃꯍꯧꯁꯥꯒꯤ ꯈꯜꯕꯨ ꯁꯤꯡꯅꯔꯨꯕꯗꯒꯤꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯇꯤ ꯑꯦꯁ ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯍꯥꯏꯈ꯭ꯔꯦ संविधान की 30 शेड्यूल सेमदोकदबनी AICC की जनरल सेक्रेटरी प्रियंका गांधी वड्रा डिटेन तौबा यानिंगदे बीजेपी ना भारत की मियाम नमथननबा होनरी हाइना CLP की लीडर ओक्रम इबोबिना फोंदोखरे अमदी तिदिम लंबी परिंगी मोइरांग अमदी ट्रोंग लाउबी अनिगी मरक्ता लैबा वेलकम टू मोइरांग थाबा गेट की मनाक्ता प्लान तौदुना थमलंबा IED लौथोखरे पुंग कया एक्सपर्ट की कांगु लाक्तबदगी पेनखिद्रे खुरुमजरी टाइम्स ऑफ मणिपुर नुंथिल पाउ मियंग ताबिरबा पुनमपु अरुणबलाना तराम नोक्सरी हौजि फाउगी मरोइबा पाउसिंग मियामदा संदोकना पिजरी हौजिक इखंग तोकपना मरम ओइरगा मियामना अवाबा मायोकनरिबा असि ममांगदा महौसागी खलबु सिंगनरुबदगिनी हाइना फॉरेस्ट मिनिस्टर टी एस श्यामकुमारना हाइख्रे ngasi न्यू सेक्रेटरीट लैबा टी एस श्यामकुमारगी क्वार्टरदा पांगथोकपा पाउमीसिंगा उनबा अमदा महाकना मखा तारदुना हौजिक थेंगनरिबा अवाबासिंग असि तुंगदा अमुक हन्ना थोक्तनबा मियाम पुना वाखल तामिनबा मथौ तारे अंड्रो केंद्रगी ओइना हयेंगदगी हौना MLA लोकल एरिया डेवलपमेंट फंड सिजिनदुना जाट बिजाट अमदी पार्टी की खेनबा थमदना पोलिंग खुदिंगमक्ता उसारा सिंह यंथोकलगनी हाइखे अमरोमदा अंड्रो केंद्रगी मियामना हौजिक इकंग थोकपना मरम ओइरगा लो उबा यादना लैरिबा असिगी मतांगदसु थौबाल प्रोजेक्ट की राइट मैन कैनल अमदी लेफ्ट मैन कैनल ना इसिंग यौदबा मफम सिंगदा मखल खुदिंगमक्की उपाय सिजिनदुना नुमित मरिनिगी मनुंगदा इसिंग फंगननबा होनरगनी हाइनसु महागना थाजबा पीखे निमित मरीने की मनुंगदा अंद्रो केंद्र की थबाल प्रोजेक्ट राइट मैन कैनल अमदी लेफ्ट मैन कैनल ना इसिंग पीबदा फंगदबा जगह के इसिंग पीरगनी अमदी मतम चाना नोंग चुनो मतम चाना नोंग सिनबा मतम चाना एंगसा खनसिंगा थमगदमत उर्सासिंग थाबियो अदुगा लमी प्रजासिंगदा MLA फंडगी अरिबा पैसा के थादरगा अंद्रो केंद्र की जगह खुदिमक्ता इसिंग निमित हुमनी अमदी विदिन 10 डेज मनुंगदा हुमनीदगी नंगसिद हुमनी मंग सिंगबा हवानी 10 डेज मंग इसिंग लोइनबा फंगलगनी संविधान की 30 शेड्यूल सेमदोकदबनी AICC की जनरल सेक्रेटरी श्रीमती प्रियंका गांधी वड्राबु डिटेन तौदुना फाजिनबा थोंग असे यानिंगदे बीजेपी ना भारत की मियामबु नमथननबा होनरी हाइना CLP की लीडर ओक्रम इबोबिना फोंदोखरे वाफम असिंग असे कांग्रेस भवन ममांगदा प्रियंका गांधी वड्राबु डिटेन तौदुना थंबा थोंगबु यानिंगदबा फोंदोखलदुना सतखिबा वाकत मिफम अमदा सरुक यादुना फोंदोखिबनी MPCC ना सिंदुना सतखिबा वाकत मिफम अदुदा MPCC की प्रेसिडेंट गैखांगम PCC की लुसिंगबा सिंह MLA सिंह ex MLA सिंह MPCC की थौपुबा सिंह अमदी सेल कया की थौपुबा सिंह सु सरुक याखी CLP की लीडर सु ओरिबा हानेगी चीफ मिनिस्टर ओक्रम इबोबिना मखा तारदुना भारत की मियाम दा बीजेपी ना चौबनम थाक अमा तौदुना प्रजा सिंहबु अपंग बसीदुना लाकली नुमित खरनी की ममांगदा UP की मफम अमदा AICC की जनरल सेक्रेटरी ओरिबा श्रीमती प्रियंका गांधी वड्राना अवाबा तारबा मियोय सिंह उनबा सतपदा अथिंगबा पीबा अमदी डिटेन तौदुना थंबा थौंग असे यामना लाइवक थीबनी करी मरम की डिटेन तौरिबनो हाइबा मियामदा खंगहनगदबनी बीजेपी ना भारत लैबा मियामदा अचौबा नमथाक तौदुना लैरिबसी कयाम कुइना तौगनी सही खरदी ngमखिबा याय अदुबु भारत की प्रजा सिंहना कोपना येंगले हाइबसी खंगबा फै कांग्रेस ना पानबा स्टेट खरदसु बीजेपी ना पैसा कया थाददुना थुगाइननबा होनरी हाइबसी मियामना खंगलबा वाफमनी असिगुंबा थवोंग असिना ngasiदी भारत की मियामदा अचौबा सैफु अमा पीरी संविधान की 30 शेड्यूल सेमदोकदबनी हाइबा वाफम असि कांग्रेस पार्टी ना डिमांड तौरी MPCC ना बीजेपी ना लौखटलिबा थबक थौरम कया असिगे मायोक्ता लेप्तना लाउखिनी हाइखे करी मरमगिनो मा डिटेल तौरगो हुजु फाजल थमिसि करिगिनोबा असी अना थोइबा विक्टिम फैमिली दो उनबदा करी अकाइबा लेगेबा करी अकाइबा लेगे मसिन तापदी डिक्टेटर दो मस्वाइदा हौरे सिनेबा अदु डिक्टेटर तौगे खनमदि होय चाही मरी मंगा गिदि करिनो कइनो उपाय पैसानी खंगदे शक्ति पंगननी खंगदे तौबा याय मदु सुकम ngमोय माय पा ओय नमथबा सुकम ngमोय वाकर मिफम अदुदा सरुक याखिबा MPCC की प्रेसिडेंट गैखांगमना मरम सादना AICC की जनरल सेक्रेटरी अमबु डिटेन तौदुना थंबा थौंग असे याम हक्सिना लवी BJP की सुकनम शासन असे की मायोक्ता मतम पुंबदा AICC अमदी MPCC ना लैगनी हाइखे मैम से कंसल्ट तौगे चलुबा चमचम चलुबदा मा संगनदना लंबी लमखांग थत्तना फादर पुन्नना कासिजे थंबा हाइबसे मसे
आयन की मायोक्तनी शासन से याना नमफु हाफु तौबा साहे की बा पार्लियामेंट्री डेमोक्रेसी सन्नदबा अदबा लेबाक तौगदबा थबक अमनी मसे लेंगा की याम मथों हुक्तबा मदो असा मतोम मतना लेंगा असिगी कारण तौबा मथों हुक्तबा उच्चबनी हाना थमजै मोइरांग अमदी ट्रोंग लौबी की लोनबा तिदिम लंबी दा लैबा वेलकम टू मोइरांग थाबा गेट की मखा थंगबदा लैबा कलवर्ट अमगी मखादा प्लान तौदुना थमलंबा आईडी अमा असोय अंगाम यावदना बॉम्ब एक्सपर्ट की कांबुना लौथोखरे आईडी दु ngasi ayuk pung tarung makhai rom taba matamda Sendra post laiba nimfunithoi suba Assam Rifles ke patrolling satpa partner singna thengaraki bane ID adu cheng super fine bora amada chenga konana haplaga plan taurambani ID adu laire khangbadagi Assam Rifles ki sniffer dog season aduna yengsin ki khudakta Assam Rifles ki kangbo aduna lambi paring aduda bomb laire haina thingjinduna thamki ID adu laire haibagi pau tabadagi nimfunithoi suba Assam Rifles Sendra post ki COS Buyan Moirang Police Station की SDPO KS Sivakanta OC RK Anin Kumar yauna laktona section tharang lokhat ke numit yungba pung tarani thoi taramdai fawba bomb expert ki kangbu laktabdagi ngaiduna lainake bomb expert ki kangbu laklaga IED adu asoi angam yaudana lokthokhe Ministry of Housing and Urban Affairs Government of India Amadi Town Planning Department Manipurna Town and Country Planning Organization Amadi National Institute of Urban Affairs New Delhi ga khusam naraga India gi Northeastern States singda online building permission system OBPS sanahanbagi pandamda nonggi oiba workshop ama pangthokpaga loinana website ama ngase konung mamangda laiba City Convention Center da Mahut Minister TS Shyamkumar na hangdokre OBPS asina hauzik miyamna yum ama natraga office ama sanana ba honabada mari leinaba authority dagi ayaba launaba amadi tax thibada lairiba sayanaba sing ase yamna laina mioi amana hekta online da mari leinaba documents sing thajilaba matunga mari leinaba department sing ayaba amadi tax na singba amukta da thiba yahanduna hena laiba mawongda ayaba launana ba pambai ama oigedari thoramaduda wangangladuna Mahut Minister TS Shyamkumar na ngasi hangdokliba system asina miyam da kanaba pigani haibagi thazaba thamladuna system asida miyoi amana online da khaktamak tawgadaba thabak oibana misak amana hairiba permission sing ase launana ba honabada department amatagi miyoi unadrabasu yaba maramna sen sabagi thabaksu hanthalagani haike It's a very important milestone in the implementation and achievement of the reform agenda under mission for rejuvenation and urban transformation and flagship mission of Government of India. As you all know, introduction of online building permission system is one of the most important reform under the mission. Addition, Secretary, sir, may I request you, so please propose the government in India to continue 10% lump sum scheme for the northern state for especially. ngasigi thorum aduga mari lainana Pradhan Mantri Awas Yojana gi makhada mi khudingi lainana ba yum phanghaliba asigi paujel piba oina mangal ama koba nokfade cultural foundation na sanaba street play amasu hogdokki Paugi Marthan aten break amatang luxury. Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani. Campus manungda masagi hospital laijaraba medical college ni. Room amada mahiroi ani khaktamak laiba lift facility yauraba amadi yamna hygienic oiraba hostel yauraba campus ni. MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani. Tuition fee structure BSc rupees 30,000 per year. Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 50% in aggregate. Manipur gi mahiroi singgi oina entrance test yaudana direct admission tobiba yagani. Subnataki seat taramanga khaktani. Akupa marol gidama contact tobirau Educare Zone near Bosem Babupara, phone number 60090622261 natraga 87940262277.
Manipur University de affiliate tauba South Asian Institute of Rural and Agricultural Management Langjing Achoba Imphal West ki admission tauzari course sing adudi VSc Agriculture, VSc Horticulture, Bachelor of Business Administration BBA nupa amasung nupi gi hostel gi khudong chaba leijari akaknaba seat kharatani akupa marol gi damak www.sairam.org.in natraga phone number 7641929924 natraga 8258801014 natraga 9612812346 ta contact taubiu. Break matungda makhataba pau bizari Manipurda Street Vendor Act 2014 chana hallu street vendors singi yaifanabagi damak town vending committee TBC semu haiba wafam sing yauna tongan ba davi sing thabakta onthok nanaba miyam gi mifam ama ngasi jem holda pangthokre roadside vendors welfare association Khwairambal Kaithel na sinduna pangthokiba Kaithel phambi singi mifam aduda association gi president Khetri Tama Kaithel Phambi Apunbal Luf ki President Elk Mema Minority Muslim Vendors Union ki President Tamu Begum Scheduled Tribe Women Vendors Union ki Chairman Thangmilen Achoy Ima Panthoibi Street Vendors Union Komal Lampa ki President Y Indrani amade Khwairambal Kaithel gi akoibada leiba tongan ba vendor Phambi sing Lup Singh gi Luchingbus kayasu thoramapu oina sarugya khe Kaithel Phambi kayana sarugya khiba mifam aduda Kaithel Phambi singna thengnori ba khudong chada ba kaya gi matangda kupna khana naina khe mifam adu pangthokpagi matangda Roadside Vendors Welfare Association gi President Khetri Tamana Khwairambal Kaithel gi akoibada famliba street vendors sing matam gi oiba khudong chada ba kaya thengnaduna lakli asigumba kaya asi koknanaba amade Street Vendor Act 2013 khudakta chanhalu haiba davi sing ase sarkarna thabakta oina onthokadabani Ima Kaithel ahum asigi mathakta lairiba ahangba mafam sing ase women vendors singda PBU temporary market ki awang thangba street vendors singe mafam sing ase matamgu sunaba maungda semga sagat piu haike aikoi ngasi se aikoi mamangdagi aikoi yam peaceful oiba aikoi even aikoi rele faubada aikoi silent oina aikoi tauraga aikoi action namta aikoi tauraga lakhidabani aduba hantakti aikoi x aikoi chahi manga pura complete oire aikoi parliament da pass togibase aduna 5 years complete oina aikoi ek asi mapung pharak bagaloina ngasi faubada manipur lengak na tauraktabasina aikoi ngasi gi warep sina aikoi khare hena kanba aikoi union ma'am singa sina aikoi nongmagi haitare pung kharaga kaithuoga aikoi leptana aikoi agitation haitare sit and protest bu oiro natraga aikoi akoi ba sidai da ngak ki union no koli ba jaga sing sida aikoi gi lengak ta khangan bu oina koi silent protest bu oiro madu sanction na ba aikoi barep sungsoi soi da ngasi gi convention sila logjagani Manipur lengak na thokiba Manipur Services Revision Pay Rules 2019 gi mayokta ngasi oza singna lamfel pata laiba education s ki office ta oza singna mass casual leave to boga loinana khongjang changchin khre khongjang sangsiliba oza singna director ga unana ba hona bada Director Officer Leram Kide Adum Oinamak Director gi Maikei degi matam khradang ngaibiramu hairakpadagi oza sing mafam aduda Director ngaiba loinana khongjang makhatana sangsinke khongjang aduda sarugya kiba Government Higher Secondary Lecturers Welfare Association gi Executive Member Jibon Yauna oza kayana pendaba wafam kaya amasu fongdok narakli aikoi hanak ke ROP 2019 thokiba ase oza singi damakta di mase victimize tawi haidana aikoi harassment tawi haidana hariba order asina aikoi bu oza khunai bu harassment pi haibse aikoi filter jer harga ROP da lalibase masi chumthongna na bagi proposal khudakta thabiu aduduga yana na ba aikoi problem se solve to honbiu भारत की चली नियम नागालैंड नत्रगा थंगनबा असम नत्रगा मिजोराम पीरिबा पीसे मोदी नियम चुमना पीरबनी अदु अखोइदि मसे याम लाना पीरबा याम लाना पीरकोइ तमु सेमदोक पीरकद्रागा मंगा सुब पेगी तरुक सुब तरी सुब लापा मंगा सुब पेगी मधु हंकलगा मधुगा काबा काबा सेमगा हेता अमुसु सोइदरगा थोकचलकनी ऑर्डर से मसिन ओजासिंग जे वारोगदना थवाई नुंगाइतदना करी काननी अखोइ तौरुबगी हादना सातगेदमक लेजबा लेबाक्सिगी बेकबोन जो हाइबा कानरोइन अखोइ इहोसी ngaraंगदगी हौरपनी हुजिक मास कैजुअल नि अखोइ ngasi ने हयेंग ने हंचित ने सही तरागी ममांगद लेबा पे स्केल दो मधु अमु हुजिक नौन पिरकदोरेबा सिगी मतुंग इनदि अखोइना 7 पे दा खितंग कानागदरा हाइना खंजरुबदु हुजिक अखोइ पैसा हेन लौई हाइबगी फिल्म द लाकदोरेबा याम एफिशिएंट होइना होनदना कोतना इंटरव्यू तौदना कोतना अखोइ अप्लाई तौजनना तौरे अदुना नाकनमदा अदुमा ओइरगा नाकनमदना अखोइ ओजाजिंगसि याम हंदना हंदना येंगबिरेबा
Malaysia Company Act 2016 की सरुक अमा ओइना lamjingba group की ऑफिस अमा ओइना Cherry Technology and Marketing Private Limited हाइना मिंगथोनबा कंपनी अमा गुरगांव फेज 4 दलाइबा AIPSA IFA signature building da ngase hangdokre company asigi brand mamingna Cherry haina khangnagadori hairiba IT brand asina smartphone laptop amasung smart TV mathang thadagi puthoktuna market ta fanghangadori hairiba IT manufacturer company asigi headquarter Kuala Lumpur Malaysia oiribani. Many of our Manipuri youths who train and excel in different companies of the IT, and so it's scattered all over the world. Perhaps you also were aware of it. So, knowing all this background, Prime Minister already given the trust 5 years ago to Manipur. There should be one IT hub. So now a portion or a part or a fraction of that, the ideas given by the Honorable Prime Minister is. Saukalayiba leibak-sing amadi saukatriba underdeveloped laiba countries-sing idamakta malem asida hojik trend ama laiba IT ki oiba trend laibsida laptop amadi masi computer ki oiba periphery sing jina lawriba role sing sigi khangdaba plus masi ki advantage si lawdabna edi yamna di khudong chaba sing asi di khara makai thengde ado haiba sing sigi main challenges oina hoji ekhoina satra oiriba sing asida haiba technology ekhoigi product sing asida puthokcharaga edi ekhoina yamna afaba makhalgi laptop sing asi ekhoina affordable edi masa mana edi ekhoina khangji madudi edi satra oine punsida edi pot ama leiba haibasi depend upon magi parents da depend tawdongne aduna haiba si depend tawbasigi role si ekhoina khangjaraga ekhoina affordable oiba adum ruba rate ama tappi ngai gi namakta ekhoina plan tawjari loin na ekhoina asungaba IT company ma ekhoina ngasi India gi thakta malem gi thakta hangbang ngamjari basi Manipur da lebi mayam gi support na adi lamjingba bu nungsibi bidaini lamjingba da nungsibi ba dumaina haiba company Cherry Technology asida su mayam na support tawbiduna adi haiba product asi launch tawpu matamda masigi sinabinawa request tawjari. Chief Minister N. Birena chair logduna ngase Chief Minister Office ta Loktak Livelihood Mission ki paikaliba thabak thauram singi matangda District Administration Bisnupur ki official sing yauna review meeting pangthokre mifam maduda Fisheries Forest LDA amadi ICAR gi official sing sarugyaki panbay abadi Loktak Livelihood Mission ase kumjali singani taragani pangi October 13 da launch tawkhibani mission asigi makhada Loktak pat ki akoibada lairiba ngami singi senthok lambi fagat hanabagi pandam thamlibani. Ngasi ayuk moirang khuno makha laikai dagi siwa club ki members sing amadi maira paibi singna number 4 kapa amadi guli chaba naha ahum laikai miyam na faduna warak watem laba matungda imung manunggi miyoi singda sinakre imung manungda sinakraba sing dudi moirang pansang dagi lukram john apokpa joy moirang thoya dagi mairenbam kalachan apokpa sarat amadi moirang khoiru dagi RK muli apokpa rabai kawi. Lamdamasida petrol amadi diesel thaugi awaba lairaroi thau thanna yauraba tanker chani ga humdraga taret jiribam dagi Imphal tamna lakpa hokre ngasi numidang waram Imphal da gari sing adu thunglaragani gari sing adu CRPF ki kangbuna ngak senbagi thabak zathaduna Imphal da tholakibani. Bank of Baroda na chahi chamaga taragani thoi surakpaga mari lainana bank asina ngasi rims ki director gi Kuthangda ECG machine ahum Manipur University amadi Mongsangai da laiba all as home da sizinagada tongan ba polam kaya khudol tamkibaga loinana sangai project laiba FCI godown da sinmi singi oiba free health camp amasu pangthokre. Manipur University da koi vice chancellor da water purifier filter tara pijagadori sigi mathang da akoi na FCS godown sangai prok da akoi gi health camp free health camp ama akoi moi gi employees laborers singi damakta staff puna maki pangthok sari abji gi matung da akoi na amuka su all as home mong sangai da koi na godres ani amasung other essential items khara sungka pijagadori. So this is part of our Bank of Baroda whole team
entire cooperation and support, and also from our higher authorities. Siga mari lena na akoi higher authority na akoi gi relationship with our customers, like RIMS is also our customer. Admaina koi certain akoi gi Manipur University and any other public customers in the akoi gi CSR activity, some initiative program haidna koi Baroda Anubhuti program ko bagi makhada tawjabani si se aduna si je akoi gi customers in the akoi na mating pangba yaba khara bank ki site gi sigi part of activity oina pangthok jabani. For donating the 3 ECG machine, this is really benefiting all our patients, particularly poor patients who are coming in our casualties. So actually I wanted this machine, and they have already given to us, so we are really grateful to them. Kansipur da laiba Standard Robert Higher Secondary School da class 7 tamduna school gi boarding da laibi ningthouzam Bevisna Chanu boarding gi kada chingningai oiba moong da thori yanduna siramba adugi achumba langla langjin puthou haiba dabi tawraduna ngasi thangmai banda wakat mifam sathakre ngasi misi asigi mayokta semkiba joint action committee na thangmai ban thau ground manakta sathakiba wakat mifam aduda maike adongi miyamna sarugyakhi. Masak khangdaba khulai paiba singna singzamai da laiba Imphal Public School IPS ki main gate ta bom thamjinduna aki akhang pokhalambagi thawongbu yaningdaba phongdoktuna ngasi desam gi lising makada mahiroi sing amade maike adongi miyamna wakat mifam sathakre. Thoubal District ki Hairo Kendra gi manung chanba Turel Leitaba Salungpam Ukongsang Sikhong Sekmai Logrembam amadi Langmai Thek Khul Taruki akoibada laiba lofom singda ising leitabadagi sahi asigi oina lau panbagi asa leitre maram asina laingak asina ikang thok le haina lauthok piraga fauna taba atopa mahi marong thaduna hingnanaba upai puthok piu haina laingak ki mari leinaba singna athubada sinbinaba lomi singna laingak ki pokning singsilakli. Imphal East District ki Khundrakpam Kendra gi tongan ba lawfom lising ani rom ising leitabana maram oiraga law uba yadana leire lawfom sing adu ngasi NEIDP gi executive member oiriba harau rogdagi thangjam Mohendrona luchingba kangbu amana haktheng nana chatuna yengsinkre khongchat aduga mari leinana Mohendrona law panba yadana leiriba lawfom sing ising fangdiba si maru oina ising kangkhiba amadi dolai thabi project fail oibnani haikhe. Ayambana masida siriba ichausida yengbala aga pata piu haiduna longmi akoidagi pukhat khi makoina lairaba akoina masida honagi duga makoina akoidagi pata nuna khongatuna masida makoina ichau thobani haiduna sarkana akoida tawbireba mengdu madu akoi pende akoi adogi mati awaba were ising chingai leitaba kong tureng kari kari leiriba mayamse ising sasal na chingba lawpari lising ani gi mathakta hujik leiribi ikangsi adog mati awaba were ikang thengnare maram maduna Sarkana mieng sangbiu. Nakalamaromda lawmi ama oina thaudam okendrona law panba yadana leiriba lawfom asida thaba yaba tongan ba makhalgi maru marang sing pibiu law panba yadre haiduna leingakna yengduna leithok pigano haike. Ngasi Moreda laiba Nimphum doi Suba Assam Rifles Battalion asigi Border Area Development Program BADP makhada sakiba lupa lakh 13 rom sangba computer laboratory ama More College asida BSc Botany gi 5 semester tamliba mahiroi sarangthem Nolini Sanuna sangakre ngasi sangabagi thorom aduda Additional Deputy Commissioner M Rajkumar MDC member Saniva Haukip amadi battalion asigi commandant Sumit Sutna athoiba langbirak pasing oina sarugyakhe thorom aduda sarugyakiba Nimphum doi Suba Assam Rifles ki commandant Sumit Sutna border area sida lairiba tongan ba mafam singda Assam Rifles na matam gi paikhat payaba thabak sing paikhatuna lakli masida sunatana mafam masida khunda minoriba furu masel gi marakta aphoba mari ama thamnanabasu Assam Rifles ki maikaidagi honori makhatana paikhat payaba thabak singsu paikhat kigani amadi college asigi mahiroi singna computer laboratory asi isagi lanni khana sijinagadabani haike. Ngasi ayu phongna kiba pause singda kari kari maru iba pau yor bege habdo me ampun namung mieng taminasi. Isial Express opposition yaning dewa marakta RTI lo shamdok na bill ruling na lok sabha puthokre mahiroi singa leiba boarding hostel singda kan mamieng sanglagani loop sing warden gi report MLA na lokre lairba singi phangpham thokpa cheng matpada yaude mawis sumati roi numit mangani gi manungda lokthokadabani
Iraibak Center na NRC ki matang na sengdok pinaba Supreme Court ta haijatre Bharat pu sedang liba singi konung uhel bumse Manipur da khundari ba phuruk phuting na amat toila leminaduna Manipur kanna bahona minerasi khuyel lan pau Lupa Kotara Mathoi Rom Sang Sakiba Multipurpose Cultural Complex Sinafam Kangana Manki Film the Lady Muibana Talibak the Kongda Kibasahi Yankai Mapung Fare Rekha Mihat Investigation the Hova Matala Hendanabakan Honori SP Mahiro Ishinagalanga Tumination Bayaning Day Zoe Kishan Poknafam Kunithoi Show Manipur Intrigity Day Pangthok Lagani Lusingo Munabagi Sarang Nabaloshilu Amuko ROP Lisingani Sum the Trump and Janing the Pungo Tuna Oza Singa City Kongam Jaksin Bahuragani Secretariat Service Association to Kongam Jaksin of Warep Natre Naharol Gitoga Zenda Lady Bateno Palgiti Oramba Tomi Kanta Vigilance Nari Arrest Tokre Masi Kota Putok Lagani Manipur Shakagi Langa Pununda Pamunabagi Tanjada Miyami Kandava Manba Lisa Tataribasi Togdanava Chungani Amuko Sana Laivak Artificial Tap Ground Sema Forward the Kadak Torumle Kumalampa Takiba Kusem Gitap Angakum on the Tapalakle Hidak Managi Polam Sin Navada Tinghonaba Pil Torokli Norris State Singaki from the Cancer Lena Angalakli Dr. Aman Chandra Abuzam Tobikanda Vigilance and Anti-Corruption Police Namuk and the Fakre Awang Nung Pop State Sing the Special Status PBA from Leyte Center Ranjan Lok Savada Wangankre Lois Lakpada Maru Eba Pau Mukahana Pizari Ikang Thokpana Maram Oiraga Miam na Awaba Mayok Nariba se Mamangda Mahosagi Kalbu Singh na Rubadagini Haina Minister T.A. Syam Kumar na Haikre संविधान की तरा सुबह शेड्यूल सेमदोकदबनी AICC की जनरल सेक्रेटरी प्रियंका गांधी वड्रा डिटेन तौबा यानिंगदे बीजेपी ना भारत की मियामबु नमथनना बहोनरी हाइना CLP की लीडर ओकरम इबोबीना फोंदोक्रे अमदी तिरिम लंबी परिंगी मोइरांग अमदी ट्रोंग लाउबी अनि की मरक्ता लैबा वेलकम टू मोइरांग थाबा गेट की मनाक्ता प्लान तौदुना थमलंबा IED लौथोक्रे पुंग कया एक्सपर्ट की कांगबु लाक्तबदगी पेनखिद्रे Houzik ki oinadi Manipuri pau matang sa daloy jari mi eng tabiru punamagpo amuka hana kurumjari.